अहानबदा मरोइबा पाव All Manipur Working Journalists Union Amjugi Nifutare Laksuba Mapok Kumon Thauram Major Khulda Laiba Manipur Press Club Tapang Thokli Awang Nongpok State ki Water Resources Minister Singha Jal Shakti Minister Gajendra Singh Shekhawat ka Nifam Pangthokadari COVID vaccine kapthokiba India gi apunba mising crore humfutara taruka lag yankhai taret henkhre Khurumjari Dipa Samrala Pamna Pung Anigi Mami TV News Update Pizari Hosik Pau Sandok na Pizari Kumja Lising Amaga Jamapan Humfutara Marida Matam Adugi Paumi Singna Linkhatlamba All Manipur Working Journalists Union Amjugi Nifutare Laksuba Mapok Kumon Thoram Ngasi Major Khulda Laiba Amjugi Office su Oriba Manipur Press Club Tapang Thokli COVID-19 pandemic namaram oiraga thoramgi mapung faba saktam adumak oikhidrabasu amjugi member singna Manipur Press Club ta yungba ningsing khumwamda laikhidraba paumi singi mafamda leisu kattuna ikai khumnaba utki ngasi ayuktagi amjugi member singna foundation day asigi saruk ama oina pangthokliba leisu katpagi thoramga mari leinana Amjugi President in charge Saubam Pokul Chauba na hai COVID-19 laichat na maram oiraga thoram asi mahausagum chaung na pangthokpadi ngamdre adumakpu union asi linkhatpada chaung na daita lobiramba amadi paumi gi sinfamda chokthaba leitana thodang yaramba laikhidraba paumi singi mafamda leisu katpagi achamba thoram asi pangthokpani Foundation Day gi thoram asi ga mari leinana amju linkhatpiramba amadi paumi gi sinfamdagi pothakraba haltarada amjugi maikaidagi angamba khudol Piduna ikai khumnagani loinana tharomgi saruk ama oina numidangi matamda mairakatgani masida amjugi lairiba member singna saruk yabinaba Saubam Bokul Chawbana appeal tawrakli Sahigi thaurumsi lae haibigi nungaiba pongdok boina mokoi mana jatna koi najagani ari makha tabla horen dangsi koi Manipur Press Club ki koi office amjogi office ojariba sigi building ki masida koi na candle lighting tawgani sisu mayam adum yaubiyo aduga senior member sing aduga koi ki amjogi member bona fide member adigi associate member mayam loina mo editor sing loina mo yaubiyo hana sumaina thamdaraga arobona yamna nungaite tasena phajana sindana koi mayam nungai binadana tawadabu koi adu pandemic na maram orga ngamjade Union Jal Shakti Minister Gajendra Singh Shekhawat na Chairman Oiduna Awang Nongpok ki Lairiba State Nipan gi PHED Minister Singhi Nongmagi Oiba Mifam Ama ngasi Guwahati da pangthoknaba sem sakhre loinana State Nipan asida Jal Shakti Mission lising ani kunmathoi lising ani kunithoi gi makhada Central Grant oina lupa crore 8 lakh chani ga humfuni thoi Khaktuna thamkhre Guwahati da leiba Assam Administrative Staff College da pangthokadaba mifam asida awang nongpok ki state singi miam da afaba ising pithakpaga mari leinana wafong kaya khanagani hari Center ki flagship program ama oriba mission asi Ministry of Jal Shakti ki Department of Drinking Water and Sanitation na state government singa khusamnaduna paikhatkibani Kumja lising ani kunmari faubagi manungda khungangi yumthong khudingda thaknaba afaba ising phanghanabagi pandam thamliba mission asida apunba senfam gi chada marfutara na center na puthokani aduga chada tara na awang nongpoki state singda puthokadabani hari Hokiba pung kunmari da India gi mioi lakh humfumari lising yankhai mathoi chamri kunhumdoi COVID vaccine kapthokibaga loinana apunba vaccine kapthokiba missing crore humfutara taruka lakh yankhai taret henkre marak sida India da COVID-19 gi anoba case lising kuntra chamnga ga humfutara thengnabaga loinana apunba positive ki masing crore ahum lakh kuntra humdoi lising nifutare chahum kunmanga sukre laina asna maram oiraga mioi chamri kuntra mathoi laikhidawa mi gi apunba missing na lakh mari lising nifu humdoi Chamapan Kunipan Yokre Haina Union Ministry of Health and Family Welfare na thadoro pacherol amana hari Hari bamatam asida mioi lising kuntra nipan chahunga supna ahum naba fabaga loinana naba fabagi masing crore ahum lakun manga lising humfu chamriga humfu tara mari yokre active case na lakh ahum lising nifu nithoi chamapan kunhumdoi sukre haina ministry ki cherol asina hari
सेनापति डिस्ट्रिक्ट की मनुंग चन्ना लेबा विलोंग खुनौदा हौबा योंगचाक पांबी सिंगदा सेमी लुपर हाइबा तिल मखल अमा पाक्तकनना ताबगा मरी लेनना ngarang manipur lenga की हॉर्टिकल्चर एंड सॉइल कंजर्वेशन की जॉइंट डायरेक्टर के देवदत्त शर्मा नालुचिंगबा टीम अमना चतुना येंगसिनख्रे के देवदत्त का पाउमी खरगा ngasi mahak की ऑफिस ता उन्नबा मदा mahak na हाइखिबदा मफम अदुदा ओइरक्लिबा फिबम की मतंगदा चीफ मिनिस्टर एन बिरेन की पौता की मतुंग इन्ना था असि तांग 12 दा डिस्ट्रिक्ट ऑफिसर हॉर्टिकल्चर एंड सॉइल कंजर्वेशन की टीम अमा विलोंग खुनौदा चंगसिंदुना मफम अदुगी ओइबा रिपोर्ट अमा लौकी मफम अदुदा हौबा योंगचाक पांबी चंगा दगिना चाटुक फावबा हाइरिबा तिल मखल असिना पांबी की मना अमदी मपाल चाथोक्तुना मंगहन ताखल हाइबगी पाव फंगबा ngमखि लोइनना हाइरिबा तिल मखल अदु पुरक्तुना लमफेल पाता लेबा ICAR दा पिदुना सेमी लुपर तिल मखल नि हाइबा खंगबा ngमखि हाइरिबा तिल मखल असि योंगचाक पांबी खतदा सोहनबा अतै पांबी ददि सोहनदबा मखल अमनि तिल मखल असि ममांगदसु योंगचाक पांबी कयादा ताबा यावख्रे अदुमोइनमक हंदक सोखहलिबा सिगुमना सोखहनबदी ओइकिदे तिल मखल असि मणिपुर के अतै डिस्ट्रिक्ट सिंगदा संदोरकदबदगी थिंगनबा डिपार्टमेंट ना थबक पाइखतबा हौख्रे ICAR ना पीबा साइपरमेट्रिन ना हाइबा हिदाक सिंग कापथोकनबा मफम अदुगी योंगचाक पांबी मपु सिंगदा खुसिनख्रे लोइनना बैटरी ना चलाइबा पंप कया अमसुंग खुंजा सिंदा सिनख्रे हाइरिबा तिल मखल असि यामना थुना यांगना चटपा अमा ओइबना ड्रोन की मतेंग लौदना चिंगमाइदा हौबा योंगचाक पांबी कयासु हिदाक कापथोकपगी थबक पाइखतपा हौख्रे अतोप डिस्ट्रिक्ट सिंगदा हाइरिबा तिल असि संदोरपा थिंगनबा डिस्ट्रिक्ट ऑफिसर सिंगदा लौखतपा याबा थबक लौखतनबा खंगहनख्रे हाइना फोंदोखि की टेक्निकल पर्सन सिंह थाबिरो हायरगा खुदक तो कोइना अरेंज तोरगा मफम से चलगा ड्रोन ना एकोगी हिदाक सिंह सी कापनी ड्रोन ना काप मतम से कोइना कापी सी हिल साइड लेबा टोपोग्राफी दा यामना खुदोंग चादा भाइबदा ngमधबदा होबा ददि वांखटपदा होबा मोगी फार्म एरिया सिंदा हाइबदी युमलप नतबा फार्म एरिया सिंदा कापनी मींस अहन हेक तारपदा डिस्ट्रक्शन जे मैसिव डिस्ट्रक्शन जे थोक्तिंग खंगनबगी अदुंबा मोंग मसोय खोइना सर्कुलेट तौदना कोइ डिस्ट्रिक्ट ऑफिसर सिंह चिदा खंगल थमनबा हाइदना कोइ वारे लोंगनगदोबगी अदुंबा सेम साबसो कोइ लेजरी अदुना हाइबो उचे वया सिंह सी पॉपुलेशन जी हंधगिबना मरम ओइदना मोजि लैतबदगी उचेकना पामना चागदोब तिनजे चाथोक्तबदगी पॉपुलेशन हेंगलपदगी मसी थोकपनी हाइबसिसु यामना मरम चाबा यामना ओइबा याबा अदुंबा थबकम ओइ हाइना आई थमजगे चीफ मिनिस्टर नोंगथोंगबम बिरेन की लिचिंग मखादा डिपार्टमेंट ऑफ हॉर्टिकल्चर एंड सॉइल कंजर्वेशन की मिशन ऑर्गेनिक मणिपुर एजेंसी ना लमदम असिदा ऑर्गेनिक की पोथोक कया मणिपुर की वांगमदा थादुना लाकली मधुगी सरुक अमा ओइना ngasi लमदम असिगी लौमी सिंगना पुतोकचबा याइंगंग अकंगबा मेट्रिक टन 10 केरला की दमक ngasi अयु अंगनबदा मोमा की प्रोजेक्ट डायरेक्टर के देवदत्तना लमथाखरे पुन्ना मेट्रिक टन कुन थागदबगी मनुंगदा ngasi थारिबा मेट्रिक टन 10 असिना अहानबा कंसाइनमेंट ओइना थाकिबनी इम्फाल की संजेंथोंगदा लेबा हॉर्टिकल्चर डिपार्टमेंट की गेट ता पांगथोकिबा थौरंगा मरी लेनना डायोसेसन सोशल सर्विस सोसाइटी की डायरेक्टर नहाइखिबदा ग्रासरूट सिंडिकेट प्रोड्यूसर कोल लिमिटेड की मखादा लमदम असिगी तोंगा तोंगानबा डिस्ट्रिक्ट कयादा लौमी लिसिंग 8 हेना ऑर्गेनिक फार्मिंग तौदुना पोथोक पुथोकली ग्रासरूट सिंडिकेट ना मखाताना लमदम असिगी लौमी सिंगदा मतेंग पिदुना ऑर्गेनिक की पोथोक कया पुथोकनबा होटनरी हाइरिबा खोंगथांग असिदा मणिपुर की चीफ मिनिस्टर एन बिरेन अमदी मोमा की प्रोजेक्ट डायरेक्टर के देवदत्तना लौरिबा थौदांग असि थागतनिंगाई ओइ महाक्तना मखाताना लमदम असिदा पुथोकपसिंग अमसुंग किहोम यावना पोथोक कया अतोपा स्टेट तथानबा होनखिगनी हाइकी and we are able to provide the service to the shipment to Kerala. So I thank and all the support and the cooperation given by the government of Manipur, especially the Chief Minister of Manipur, that is Sri Honorable Minister Biren Singh.
Kairao Marketing Gram Panchayat GP asi Imphal East ki oina urup amadi Kairao haiba khul ani pullaga semba khwaidagi chawba GP amani. Hariba GP asi urup GP amasung Kairao Muslim GP haina ani thokpinabagi thabak chatharingai talaksida arapti urup haiba anauba GP ama semnabagi honarakliba asi yamna laibak thibani haina tongan ba club tarukna thadorokpa cherol amana phongdorakli. Urup Kunau Youth Club, South East Brothers Association, Urup Part 2 Muslim Youth Club, amasung Modern Youth Union Club ki Secretary Singna Punna Thador Pachirol Asina Hai, voter listing Tare Changa Hena Lairiba Kairao Marketing GP Asi, Chahi Kayadagi Mamangdagi Ani Thopina Bahaiduna Laklabasu, Asi Pauba Tabak Oina Pangtorak Tribani. GP Ani Thopagi Tabak Asi General Assembly Delimitation, Matungda Tauragani Haina, Imphal East ki Hanagi Disina, Kangal Lakiba Sulay Krabani. Wafum Asi Nathairam Laga Anoba GP Ama Sem Naba Taurakliba Asi, Lengak Asi Karamba Guideline Gi Makadano, Anoba GP Sem Nabagi Chatharkliba Asida Kairao Marketing GP Dagi Ward Ama Fauba Loktopa Yaroi, Urup Amadi Kairao Muslim Machet Tahanaba Taurakliba Asida JP Member GP Gi Pradhan Amadi Ward Member Amatana Ayaba Piramba Yaroi, Natragadi Thoaningdaba Thodok Kaya Tholak Loi Hainingai Leite. Maram Asina Hiram Asigi Matangda Manipur Lengak Amadi RD Amasung PR Minister Gi Pukning Chingsinjari Hainasu Cherol Asina Phongdorakli. DIC Liquor Lalon Bani Haiba Mioi Ani Ngarang Sing Nongyai Ngarang Ahing Nongyai Matung Pung Ani Makhairom Taba Adwaida Ngarangba Makhalekai IVR Mapadagi U liter Chaniga Kunga Konana Pasoi Police Station Gi Kambu Amana Fagat Pangamkre. Police Tagi Fangba Pau Amagi Matung Inna Mioi Khara DIC Liquor Puthokpa Pusin Taure Haibagi Akaknaba Pau Ama Fangki. Pau Adu Hek Fangbaga Loinana Police ki Kangbu Amana Ngarangba Makha Lekai Mapada Achat Awok Check Taubada Maruti Alto Car Registration Number WB 06E6821 Gi Ama Kumbong Bazar Tamna Lakhi. Hairiba Gari Adu Check Taubada Tongan ba Polythene Bag Amadi Bottle Kayamarum da Haptuna Purakpa U liter Chani Kun Adu Fagat Pangamkibani. Yuga Konana Fagat Laba Mioi Ani Adudi Sekmai Bazar Dagi Yumlembam Ramesh Chahi Kutra Nipan Apokpa Laikidraba Y Ningthauzao Amadi Mahaki Lakminaba Angom Manishana Chahi Nifumanga Apokpa Laikidraba E Maipak Laifamna Sekmai Nongthanbam Dagini Hairi. Parabi Mioi Ani Makoidagi Fangba Potlam Singh Galoinana Makataba Ain Gitabak Lokotnaba Excise Department da Sinergani Haina Pau Asna Makatarakli. Health Agency Manipur Amadi District Administration Thobal Gi Meeting Makada Wangkem SC Gi Manung Channa Leiba Charangpat Mamang Lekai Kaitel Machada PMJAY Amadi CMHT card ki enrollment drive pangthokre. Ayushman Bharat Pakhwara Gi Makada Chathaba enrollment drive aduga mari leinana ke Jadumani na hai lairabagi pankhai makada leiba PMJAY amadi CMHT card paiba yaraba mina ana ayek yaurpa matamda card asi khudakta painaba hotnabada thengnaba khudongchadaba adu leitanaba mangjaunana card sembagi drive asi chathabani. Chief Minister amadi Prime Minister gi meeting makada constituency asigi atai mafam singdasu drive asi pangthokigani haina ke Jadumani na Fongdoki. Maramdi aipoi wakem kendra si la rabo khangani aduna aipoi narpa yarpa matamda narkanda da aipoi kar kunuk shirakpa kudong chaw pamukpa praja singje aipoi awareness ma pijaraga aipoi praja sinda phangya ba aipoi CMHT card amadi Ayushman Bharat si ipung da phangnabagi program ama hoina angna Narendra Modi amadi honorable Chief Minister gi makhada angkok sabang. Autonomous District Council ADC Taruki Mihut Laitringai Talak Asida Manipur Lengakna ADC Makada Laigadaba Tongan ba post Khara Launabagi Thaurang Tauriba Asi Yaningde Amadi ADC Bill 2021 Asi House ta Table Tohan Kidaba Amasu Adusu Nuaitaba Fawi Haina Manga Suba Term gi the Old Manipur Hill District ex Autonomous District Council members na Khangalakli Hanagi ADC members singi Oiba Mifam Amada Wafam Singh Asi Khanak Kibaga Loinana Mipam Aduda Warep Karasulauki. Mipam Aduna ADC gi Mihut Singh Laitriba Faubadi Tabak Laubagi Khongthang Asi Handokadabani ADC Bill 2021 ga Mari Lainana Atsum Amadi Chingi CSO Singna Changsilakpa Khongjangda Mapung Phana Saugatkani Haiba Wafamda Amata Oina Yanaki.
Hairok Assembly Constituency gi Hanagi MLA Moirangthem Okendrona AC asigi Inganglok Khulta School Suksa Sadana Lupa Lakh Kuthra Taruk Lauthoklamle haina MLA Thokchom Radesh Yamna media da haikiba adu aranba yumfam yaudaba wafamni Inganglok ta school sadaba leite haina Inganglok Nongpok Ningthau Panthoibi Youth Club ki President Khundong Bam Hemantana Fongdorakli Hiram asigi matang da ngarang pangthokiba pawgi mifam amada KH Semantana hai mamang lenga ki matamda khungang asida club ki miyoi sing yauraga school saba hauki school asi saba loishinanaba kanna hotnaringai charekta anoba lenga lakpadagi kendra asidasu anoba MLA ama laklaba matung Inganglok ki school asi saba loishinba ngamdana lakpani Inganglok ta school ama yamna chawna leiri school sadana paisa lauthokiba mafam Inganglok ta leite school asi saba loishinba ngamkhidaba asida anoba lengak lakpadagi oikibani haina su mahakna phongdoki haukiba MLA Okengi matamda saduna loiba ngamdadana leiri adubu anoba lagliba lengak asina amak miyeng changbi da kadra haibi thajabada leiramani adu hujipau chang miyeng changbi dana yamna chongjendana mafam asi yam laibak thiba mawong amada leire anoba lenga chinsu yengchen bitre mamangi leira malenga su loisan bang amodra pot asi ekoi sara de samna langmai theki mi pham amada Inganglok school suksa sadana lupa la kun thatra lukthokre haibu wafam asi yumpham yaudabani haibasi India da Ningkha Tamba Jahi Humfutara Manga Mapung Farak Pagal Mari Lenana Technopole District ki Deputy Commissioner Naurem Pravin Singh na Swasta High Seva gi Mission Ngarang District Headquarter dagi hodokre Mission asigi saruk ama oina miam tinba mafam sing luna na thamba amadi yum da chatuna fatta haudi sing laukhatkani Mission asigi manung channa fatta haudi sing fumjillaga madudagi har amuk semnabagi thorangsu paikhatkani Technopole District ki PHED na hodokkiba thoram aduda Executive Engineer TH Sarat amadi mahaki staff sing su sarukyaki loinana Technopole District ki Jal Jeevan Mission da Implementing Support Agency ama oriba NGO Center for Women and Girls su thoram aduda yauki Lilong Arabti Lamkhai gi akoibada drug lalonba miyoi khara leire haiba akaknaba paw ama fangbadagi Lilong Police amasung Thobal Commando gi apunba khutpu amana ngarang ayuk pung 5:00 kunrom taba dwaida thihumba chathabada miyoi amadagi heroin powder gram 563.5 konana fagatpa ngamkhre Thobal District Police ki SPH Jogesh Chandra gi meeting makhada chathakiba drive aduda Hiangthang Palaktagi Buyam Mayum Sahibuddin Chahi Kuntramathoi Apokpa B Kayamuddin Fagat Pangamki Farba Miyoi Adu NDNPS ki Makhada case ama register Tokibaga Loinana Makhataba investigation Gidamak Lilong Police ta Sinakre Haina Police Tagi Fangba Pau Amana Kangalakli Atopa Thodok Amada Ngarang Numidang Pung 10 rom Taba Dwaida 15 suba Assam Rifles amasung Lamphel Police ki apunba khutpu amana ZQF ki achangba cadre ama Thangmaiban Tarung Khuldagi phagat pangamkhre Police tagi fangba paw amana hai pharaba miyoi adu Thangmaiban Tarung Khuldagi Pulongna Kamai Allies Apu Chahi Kunmari Apopa Abo Kamai Leifamna Thangmaiban Muzi Khuldagi ni hairi Police na ahanbagi oina wahang pahong chathabada mahak asi tampaki mafam singda miyamdagi sel khaido khaijin tawbada chenaba miyoini makha taba investigation gidamak mari lainaba police station da sinakre haina paw asna makha tarakli All Manipur Nupi Marup AMNM gi veteran member oirambi Maisnam Bhama Devi na laikidabada Nupi Marup asigi member kaya na awawa fungdorakli AMNM gi Secretary L Sumat Tibala na Thadorok Pachirol amagi matung inna Maisnam Bhama na hinglingai matamda Nupi Marup asigi Konthauzam Area Committee gi Luchingbi ama oirambaga loinana State Councillor Fawa oiramki Mahakna laikidabaga mari lainana Irawat Bawanda awaba fongdopagi mifam ama pangthopaga loinana laikidrabigi thawaina ingna chikna potharunaba minute ani tumina lepki amadi imung manunggi awabada su sarukyari haina su cherol aduna makha tarakli Malem Pumbada Tengnariba COVID-19 gi laichat asdagi ngakthoknaba achamba cheksin thawrang khara ngakna chatpinaba Mami TV gi maikaidagi ningsingjari madudi yumdagi hek chathopaga face mask upiu mi amaga gi marakta futter kyara pathambiu
Mai mit khutsa toina hamdokpiu amadi COVID vaccine kapthokpa yarabasing suksoi soidana COVID vaccine kapthoktuna laichet asidagi kanaba miyam punna hotnaminasi. Aroibada marueba pau amuhana. All Manipur Working Journalist Union Amjugi Nifutaret Lak Suba Mapok Kumon Thoram Major Kulda Laiba Manipur Press Club ta pangthokli. Awang Nongpok State ki Water Resources Minister Singha Jal Shakti Minister Gajendra Singh Shekhawat ka mifam pangthokadori. COVID vaccine kapthokiba India gi apunba missing crore humfutara taru kalak yankai taret henkre. Matang asida pung ani gi Mami TV News Update loisinjare ahenba pau gi damak numidam pung 9 gi Mami TV Prime Time News yengbiu.